diabetes ko loina na hinglibasing tha amagi manungda control toba ngamlei urea creatinine wangbasu tha amagi manungda hanthaba ngamlei khong hamba nungaitabsu numit manganigi manungda fahanba ngamlei piles saibadi nungsang nabasu chama da chama fahanba ngamlei cholesterol wangba numit kunida normal oiba ngamlei bp wangbasu tha amagi manungda normal oiba ngamlei fatty liver oibasu tha amagi manungda fagat hanba ngamlei pumnamak natural oiba hidak makhalna layang jabani hakchangda sokadaba side effect amata laite makhata na hidak chabagi mathau su tararoi hena kupa parol gidamak ngasimak langsin birau diabetes hospital soibam leikai ayangpali road opposite Karkinos Jenims Hospital Porompat Imphal East near Punjab National Bank. Good afternoon, ELITETV test of cartoon mahau meng tabiri su hamatara ngoksari maru ngasi infala fonga pau singi cartoon singda cartoon nisna kari haining liba kari fonong liba kari wakal kalan ni ba habidu myam sanunga thamjage ahan da lokasage sanga express ki onthok pani da hasida onthok pani da hari ba cartoon si jengbiu yam phajaba khoki wan thok leba cartoon ni angang ge chowum gi sennamani adaida pujari leire mama leire ada mama sina haine ichagi chowum ba nimitsida kari baigi yenge hema paisa hoina pai khre ma lairuk tu payu ne na haiba mama sina hoi lai lai su hei ba sidamu mama pa sing pa ba si lai lai su hen baduni madu hekta lairik pai ba paisa pai ba khoi thajene bi hai tare so ba sida pai se lebak pai ba phau seng pai ba myama adu ma han pai matung na mathang sana likon paisa phau lebak oina pa hen bani areira mana hai ne isa gi chowman mi sidi gari pai ki yenge haima paisa oina pai khre like ti payu ne na haibane adeida pandit ngai su lebjina haide paisa na ngamdaba leite ma sine maruni money answers all na hoi amrom da paisa na ngamdaba leite adubu hiram khara da paisa na ngamdaba su myam le adubu hajiki sidaji yamna materialistic wal orakpa se achumba aranba myam torko matam ja aranba do chumna hon ba da paisa changakpa myama yauri khoi drug karbar bu torosu pa crore ki karbar torokanda drug tu magi na te driver ki ni haiba gumba makan mathel sini toriba myam singje duga paisa pai di sangle di mi leire paisa pai draba sen pai draba sangle ti haina bodo sen bu pai da di hui na mana ka chang di mami haining di haiba myam loi leibani aduni adai du dani aduda yamna sum materialistic world da lerakpa dagi se apun begi lingjen se lerakta ba sel da lum chala ki ba haji matamam da lekai gyuro kari gyuro urban area to rural area ro lekai gi deba kramam to e ma do khandu re di man leijaba thang ten paidana paya paidana lambagi madugi society to chakre objective dum hoi ten house myam se thole adi khudo mina ma do khan basu yawre taktana aduga apun begi lingjen do maduda khoi hekta are ba product saba mateng pangnaba madugi du lepkhre adagi thaina tamnaram ba kor fumurup tawtana lekai gi single ke duna glass tham bai sing tham baloi to khre water bottle plastic bottle na mo singre la da char mo me am to khre plate ta du pukham steel pukham apak pura chana rak pasum changes me am lak pa dunia duna so ai area ne duna khuding mak mani method orak pa maduna ngasai gi minung sikai se kaurop gi pop ta lak pa me am yaw ne adagi socialize oi pa war pa me am haji lai sing si lekai gi matam da khoi lekai pareng gi angang me am sanaba adagi lekai pareng se sambal lam ta khana de bida dum chara ko phangdo phu ya duna leram ba madugi zamana hai tare madugi time du di chat khre jiti check pal wangman khangjan naraga adagi hui loinaraga kaino kai tongni khangdaba man thok padum pusi mahingam de leiba socialization gi apun bagi kari gi madu koi u phangakta mayam su lei aduna mani meter sum chakyo mayam shawi atai area da duni admaina pugergadra haibagi achauba message ma piba aiga bbs na thamakpa yam phajaba cartoon amani haidana aigi makedegi thamjage bathang da leisna khoi sana leibaki loiredana haiduni loiredana sida yamna manungda athra puraga japne seda mana haire ahal moi ani wari sanabani khoi muhimda thillaga sanari ba kangbu adudadi karisu tawdene na adai rang saigi moi haji tori irang sini kamain tawraki
tongan tanabagi honaraiba adagi separate administration gi union territory gi so mayam ji pusilagani ada haise khoi mahumda thillaga sanariba kangbu adudadi karisu tawdini haina khoi mahum dunani tanarakni sena anang sagi mona thilluba tawruba mayamna tanaraga hajik Manipur gi orifam sidani tawriba sedura khoi mahumda thilma kangbu du tawde aduga khoi mahum duna kara kana tanarakpa mayam duni haidana mamna wahan tok leba manungda phummaga puba cartooni na ai thamjage pathang dalari sina khoi pongna phomgi balo he haiduni balo he si yangbiyo matai manau se khoi chak noi ni bisina chak thunga leire songwari sana bani mai ma purem se leire ma khwang melaga ma saura ngam ne kai he gida singda gari dagi sel munba nongmai kapsilakpa aduga amatta zufa da ba yum mai dhaduna bom kapsilakbabu terrorist natti haisibu center na yari natrona am sauning maduni ji toise ngahan ju toini thamna popi da leituni nongmai kapthare kukire nongmai kapthare haraga jaga thamna popi area da maga da khoi combing operation chathare na toituni duna ji matam hatha gi bani tang 3 orangani tang 3 ta gidi mabu manung da khoi leiriba thamna popi dia adagi yang popi da leiriba mayam sing asi Central Force sing asi State Force na sindragadi ado Imphal Ukhru lambi da khoi matam kaktaba khoi ban booklet chathani hai blockade chathani hai bagi wafam phungdok khiba leibani kadai faw da madu sarkar na thabak to othoba ngamgodori bra ado mafam dugi praja sing hairiba Imphal Ukhru lambagi lambi thimgi thabak sing ngamdori bra Imphal Ukhru thim kanda achauba problem am su create ro kodori bani khul chakadaba praja mayam gi ado mayam se dana swai sidini yamna maduna mu achauba irang ma thon gadra aduna lebak na phajana khanaba mari lene basina madu phajana khanam muthau tai ya gadabur gana yani yarogana yaroi haiba men paliba demand jo pungni phuni pani matam la kena pugi bani I am not mistaken aduna dai da tang tret hayeng ni aduda ahongba kari lakidi yeng tam aduna ni sai tam sauning bai tare no pasna chingda gari dagi sel munba nongmai kapsilakpa aduga amata su fadaba yum mai thadana bom kapsilakbu terrorist natti haisibu sentana yari natrana hajuse praja singi penda buduni aduna jahi maga tha manga langre aduna haji kaimuk to ngamde ana karmai to godagi haji session chathari akoi gisu assembly tawri aduga parliament session chathari kari firep lorok doino haine haijabudo ani shuba anniversary mangai bra haiba wang dusu lakpa yabagi mong ni na ai thamjage mathang da leisna khoelan paugi as loire hauduni ai namai hajik paliba lengak si oiduni akhoi afaba tawrusu phatti hai sineba ade amasina haire mai timjana aduna di phattaba tawna phagadra na pakhal sida change lalakpuduneba oira afaba tawre phatte pate ekta hunlangai badu dadi afaba je tokhthoga phattaba tawresira kan khangalakpa mayam si yorakpuduni aduna afaba khara tawbusu thagatpa darka oi adu asoiba leresu haiba darka oi masida sauningai leithe aduna ai nei haijabudo aigi nanganda furita karida phattaba pakpase ai san ujaroi mingjenda urasu pak udabani kanjalaga da miyam uragdi nang maning da phattaba pa ene na kado pirakwa natragana tak pirakpodo adu lokthoga yengba aduna sai sidani akhuna tung sidi khoi gaim ude anu sai phaba tawbududi mayam thakani pajana phattaba tawdi harak bata bani madu khang bata bani aduni adai da sum pelakta na mojo koina phaba tawsu phatte da mai adudi phattaba tawrasina aduna pharadra kaina khalakpa yam phajaba sisu cartoon na thamjage mathang galaisna HL Express ki naire habjin naire sidi yengbiyo masai da school college school ne lower su yare sata sigo oja sigo wari sana bani ada oja sina hai kai geda student oiring da mahiroi oiring da political job si kanada bani political science in loroga tamhubuna kanani harakba ada sata sina mahiroi sina kai harakeda political science tambal loirakpada leiba asi kai khiramnadi tamlubai kari kana gani sir ana yamna dum kaitara acha dum pubu ya poni haji tong antamba yumthang nariba country sing haji bangladesh ta akhoi haji mo military gi sasal leina bai mong lakpa adi suna kana myanmar da laiba sigma mayam se la kan da ne duna political gi si khoi yum kai redi tambal rakpada gai baduna ya dum student oi na khoi politics ya mathau tai kai ba adugi message am pi baduni man hai se duna phajana political science phajana tammo ado ko na yaw adu kana ni hai ba da sir political science sambul or ko leba si krai khadi madu kai kana doino kari kana ni sar na hangba sai ithillamani piri si aduna ajum thang na ba
ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤꯁꯤꯡꯒ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯎꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯁꯨ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤꯁꯨ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ ꯏꯟꯗꯤꯌꯥꯗꯒꯤ ꯍꯦꯛꯇ ꯃꯤꯂꯤꯇꯔꯤ ꯁꯥꯁꯟ ꯂꯥꯛꯄ ꯀꯥꯏꯗꯨꯗꯤ ꯄꯥꯛꯅꯗꯤ ꯊꯣꯛꯇꯧꯕꯗꯤ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯗꯣ ꯁꯤꯆꯨꯋꯦꯁꯟꯁꯤ ꯂꯩꯔꯀꯥꯟꯗꯅ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁ ꯇꯝꯃꯣꯏꯕ ꯑꯩꯅ ꯀꯥꯟꯅꯣꯅ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁ ꯇꯝꯕꯗꯤ ꯑꯗꯨꯝ ꯑꯩ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁ ꯇꯝ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯁꯤ ꯂꯩꯕꯥꯛꯁꯦ ꯂꯩꯔꯝꯗ꯭ꯔꯗꯤ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯤꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯕꯅꯤ ꯉꯁꯤ ꯀꯥꯔꯇꯨꯟꯁꯦ ꯃꯃꯥꯡꯗꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯨꯝ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯍꯥꯞꯆꯤꯟꯖꯒꯦ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯥꯔꯇꯨꯅꯤꯁꯁꯤꯡꯗꯤ ꯁꯪꯒꯗꯕ ꯑꯩꯈꯣꯏ ꯁꯨꯝ ꯌꯥꯎꯏ ꯍꯦꯛ ꯊꯥꯗꯣꯛꯄ ꯌꯥꯗꯕꯗ ꯃꯌꯥꯝꯅ ꯆꯥꯡ ꯅꯥꯏꯅ ꯌꯦꯡꯕꯤꯔꯤꯕ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯁꯦ ꯍꯦꯛ ꯉꯝꯗꯕ ꯑꯗꯨꯝꯕ ꯄꯣꯠ ꯁꯨꯝ ꯌꯥꯎꯏ ꯑꯗꯨꯗ ꯃꯣꯏꯁꯨ ꯇꯥꯏꯃꯤꯡ ꯐꯔꯛ ꯇꯥꯔꯅꯗꯤ ꯊꯥꯏꯅ ꯊꯥ ꯑꯅꯤ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗ ꯑꯗꯨꯝ ꯍꯥꯞꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯧꯔꯕꯅꯤꯅ ꯑꯩꯅ ꯈꯪꯖꯍꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯀꯩ ꯍꯥꯏꯒꯦꯅ ꯉꯁꯥꯏ ꯃꯟꯇ꯭ꯔꯤꯅꯤ ꯃꯥꯏ ꯅꯨꯄꯤꯁꯤꯗ ꯍꯥꯏꯅꯤ ꯍꯨꯏ ꯈꯣꯡꯉꯤ ꯋꯥꯅꯣꯝꯕ ꯂꯥꯛꯄ꯭ꯔꯥ ꯖꯩ ꯈꯨꯂꯥꯡꯈ ꯂꯩꯔꯝꯕꯤꯑꯅ ꯑꯗꯨ ꯍꯥꯏꯅꯤ ꯑꯃꯁꯤꯅ ꯑꯗꯨꯝ ꯕꯦꯒ ꯀꯩꯅꯣꯝꯃꯁꯨ ꯄꯥꯏꯔꯒ ꯂꯩꯔꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯁꯦꯟ ꯈꯔ ꯈꯔ ꯆꯥꯕ ꯐꯪꯗꯧꯁꯨ ꯌꯥꯗ꯭ꯔꯦ ꯇ꯭ꯔꯥꯟꯁꯐꯔ ꯄꯣꯁꯇꯤꯡꯁꯤꯃ ꯐꯖꯅ ꯌꯥꯗ꯭ꯔꯦ ꯅꯍꯥꯟꯋꯥꯏꯗꯤ ꯍꯦꯛꯇ ꯎꯁꯤꯠꯇꯦ ꯍꯥꯏꯔꯗꯤ ꯆꯤꯡꯗ ꯀꯣꯠꯂꯒ ꯂꯪꯉꯝꯕꯅꯤ ꯍꯥꯏꯗꯤ ꯆꯤꯡꯗ ꯀꯣꯠꯂꯒ ꯂꯪꯕ ꯌꯥꯗ꯭ꯔꯦ ꯐꯥꯎꯔꯒ ꯆꯠꯇꯣꯏꯅꯤꯅ ꯀꯨꯀꯤ ꯇꯥꯕ ꯖꯒꯥꯗ ꯐꯥꯎꯗꯣꯏꯅꯤꯅ ꯑꯗꯒꯤ ꯀꯨꯀꯤ ꯇꯥꯕ ꯖꯒꯥꯗ ꯂꯪꯕ ꯌꯥꯗ꯭ꯔꯦ ꯍꯧꯖꯤक लंगदोइबा जिबु चांदेल अदुसु कनो लेनबा उखरुल अदु उखरुलजु बांग चत याद्रे जे फावरगा अमता लेनद्रमना दाइना ट्रांसफर पोस्टिंग सिदी अमता वानोम नद्रे अन स्वाइदम लेरमनिना अदु फिवम दुनिया अदुना मान हुई खोंगी वानोम लाकप्रा जय खुलांखा लेरमबिना हायदि माना पैसा फंगदी फरनी हैदना अदुनि अदुगा मथंग दलेसिना खोय मणिपुर न्यूज़ की दसानी हैदने दसानी से कई इलाके दा स्कूल फगलन से मैं चेक तब लापने स्कूल फगलन से अमन ब्रो स्कूल अमन ब्रने स्कूल फगलन से है कोई मधुकी इंफ्रास्ट्रक्चर नते मई मसिंग तंबगी पोतुदा कोई फगलन से है मैं लाइना कोई स्कूल फगलन से स्कूल अमन ब्रना यामना दुम कोई नोंग पोनी स्कूल फगलन से मिशन तौरीसी बिल्डिंग दु फगलन से है नते मागी इंफ्रास्ट्रक्चर दु फगलन नतना महिरोसिंग फगलंदना अदुगुंबा ओजा फब थमदना महिरोसिंग तांगनबा अदु होनसे हाइबनी अदु तबदा कोइदी स्कूल फगलन से स्कूल अमनबा लेब्रा हाइनी अबजुम नोक्सु नोनिंगबा अदुगा के हाइता वाहन तोक्से लेबा कार्टून ने थमजगे मथंग द लेसिना कोइ पीपल्स क्रॉनिकल किनी ट्विस्ट आर्टिकल ना माना हाइरे मंत्री एमएलए सिना हाइबने पब्लिक प्लेस ता पोडियम द वांगांग बसदा नॉर्मलसी इज रेस्टोरिंग अना हजी अखोई इंग तप्पा जो तमा लाई हाइबा अदुदा मैम बाबुक लाई मैम सिना फमग खल्ले कइनो हाइजो What do you mean by normalcy? Kind of normalcy ki arth kaino when houses were still burning, haji yummai thari, and mortar shells and bullets. Mayamama haji kapsalai were still firing every night. Ayin gudingi mortar shell kapi no mai kapsalai, and it is still at way. Koi pra moment ta daba phibu mamada lai si da mana normalcy restoring tawri haji kari hai no haidana. Masagi phong tu po tu ni aduna haji su ka tri imphal iski thamna popi si jaga yang popi si jaga sina di adum tatana no make up gadum leiba tu ni adu film tu ni aduna size dam leaders na ngang do da kitang cartoon ni sina thamaku bani khara ka ha ridicule to ra kana no ni kai no number si lei re je haji no make up se lei motor sel kap se lei yum mai thari sida bu kadai da normal si returning oire normal si ga atha khanga jalo haibagi wahum du ni yam phajaba sisu wan thok leiba cartoon ni na thamjage ana ngasi gi di adumba ELITETV gi test of cartoon ni mahau matang solution jare beng ta birbe sing bom kana khurum jabgalona na kainena be athni jari pinebris Diabetes ka loina na hingliba sing tama gi manungda control to bangam lei
यूरिया क्रेटिनाइन वांगबसु था अमगी मनुंगदा हंथबा ngamle khong hamba nungaitabsu numit manganigi manungda fahanba ngamle piles saibadi nungsang nabasu chama da chama fahanba ngamle cholesterol wangba numit kunida normal oiba ngamle bp wangbasu tha amagi manungda normal oiba ngamle fatty liver oibasu tha amagi manungda fagat hanba ngamle pumnamak natural oiba hidak makhalna laying jabani hakchang da sokadaba side effect amata laite makhata na hidak chabagi mathau su tararoi hena kupa parol gidamak ngasimak langsin birau diabetes hospital soibam leikai ayangpali road opposite Karkinos Jenims Hospital Porompan Imphal East near Punjab National Bank.